ꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯔꯦꯇꯔ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯍꯥꯏꯒꯗꯕ ꯋꯥꯍꯩ ꯍꯥꯏꯍꯧꯗ, ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯍꯥꯏꯗꯣꯛꯈꯤ ꯇꯧꯗꯨꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯐꯠꯇꯕ ꯁꯥꯔꯩꯗ ꯌꯨꯝꯗ ꯂꯩꯕ ꯉꯝꯗ꯭ꯔꯕ ꯏꯕꯣꯝꯆꯥ ꯉꯁꯤꯁꯨ ꯃꯃꯥ ꯑꯇꯣꯝꯕꯤꯒ ꯈꯠꯅꯗꯨꯅ ꯌꯨꯝꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯆꯤꯡꯌꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯥꯛ ꯆꯥꯎꯔꯕ ꯂꯨꯔꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯑꯄꯣꯛꯄ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯤ꯫ ꯃꯥꯅ ꯇꯠꯇꯅ ꯐꯝꯂꯤꯕ ꯆꯤꯡꯌꯥ ꯊꯪꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯃꯤ ꯀꯅꯥꯃꯠꯇ ꯆꯪꯗꯦ꯫ ꯕꯨꯠ ꯊꯣꯛꯏ, ꯂꯥꯏꯐꯝ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯏꯕꯣꯝꯆꯥꯗꯤ ꯃꯤꯌꯥꯝꯅ ꯀꯤꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯠꯇꯅ ꯐꯝꯗꯦ, ꯆꯠꯇꯦ꯫ ꯃꯔꯝꯗꯤ ꯏꯕꯣꯝꯆꯥ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯎꯕ ꯄꯥꯝꯗꯦ, ꯃꯥꯅꯁꯨ ꯎꯕ ꯄꯥꯝꯗꯦ꯫ ꯑꯆꯤꯛꯄ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯃꯃꯥꯕꯨ ꯆꯩꯗꯨꯅ ꯀꯞꯆꯕ, ꯂꯥꯏꯕꯨ ꯁꯥꯎꯗꯨꯅ ꯆꯩꯕ ꯑꯁꯤꯅꯤ꯫ ꯏꯕꯣꯝꯆꯥ ꯄꯤꯛꯂꯤꯉꯩꯗ ꯑꯄꯣꯛꯄꯤ ꯃꯃꯥ ꯉꯟꯅ ꯀꯥꯏꯅꯈꯤꯕꯅ ꯃꯄꯥꯅ ꯃꯃꯥ ꯑꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩꯔꯕꯤ ꯑꯃ ꯄꯨꯔꯛꯇꯨꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯏꯕꯣꯝꯆꯥꯒꯤ ꯄꯨꯟꯁꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯃꯤꯅꯣꯛ ꯍꯥꯏꯕꯗꯨ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯏꯕꯣꯝꯆꯥꯒꯤ ꯃꯄꯥ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ, ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯇꯦ꯫ ꯏꯕꯣꯝꯆꯥꯒꯤ ꯃꯄꯥ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯊꯕꯛ ꯀꯟꯅ ꯁꯨꯔꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯤ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯏꯕꯣꯝꯆꯥꯕꯨ ꯌꯦꯡꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯃꯆꯥ ꯑꯅꯤ ꯑꯗꯨꯒ ꯏꯕꯣꯝꯆꯥꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯕꯤ꯫ ꯏꯕꯣꯝꯆꯥ ꯇꯥꯟꯊꯣꯛꯈꯤꯕ, ꯃꯄꯥ ꯁꯤꯈꯤꯕ, ꯑꯗꯨꯒ ꯆꯥꯎꯔꯕ ꯂꯧ ꯏꯪꯈꯣꯜ ꯑꯗꯨ ꯃꯃꯥ ꯃꯆꯥꯒꯤ ꯑꯣꯏꯍꯧꯕ ꯑꯁꯤꯅꯤ꯫ ꯉꯁꯤꯁꯨ ꯏꯕꯣꯝꯆꯥ ꯆꯥꯛ ꯆꯔꯥ ꯍꯦꯟꯗꯨꯅ ꯐꯝꯂꯤ ꯆꯥꯎꯔꯕ ꯄꯥꯠ ꯑꯗꯨꯒꯤ ꯆꯤꯗꯥꯏ ꯑꯃꯗ꯫ ꯏꯃꯥ, ꯅꯪꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ꯫ ꯅꯆꯥꯕꯨ ꯀꯔꯤꯒꯤ ꯐꯠꯇꯕ ꯃꯔꯛꯇ ꯊꯝꯕꯤꯔꯝꯂꯒ ꯆꯠꯈ꯭ꯔꯤꯕꯅꯣ? ꯅꯆꯥ ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯨ ꯌꯥꯗꯕ꯭ꯔꯥ? ꯑꯩꯅ ꯏꯃꯥꯕꯨ ꯀꯧꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯞꯂꯤꯕꯁꯦ ꯎꯗꯕ꯭ꯔꯣ, ꯇꯥꯗꯕ꯭ꯔꯣ ꯏꯃꯥ? ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯔꯣꯏ꯫ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯕ꯭ꯔꯥ ꯑꯃ ꯇꯧꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯏꯄꯥꯗꯤ ꯃꯣꯏꯅ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯅꯤꯀꯣ꯫ ꯑꯩ ꯏꯄꯥ ꯁꯦꯟꯅꯗꯕ ꯌꯥꯗꯦ, ꯑꯩ ꯍꯟꯗꯕ ꯌꯥꯗꯦ꯫ ꯑꯣ, ꯋꯥꯔꯦꯗ ꯏꯃꯥ, ꯅꯆꯥꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯈꯤꯅꯤ? ꯂꯥꯏ, ꯅꯪꯁꯨ ꯐꯠꯇꯦꯗꯀꯣ꯫ ꯏꯕꯣꯝꯆꯥ ꯃꯄꯥꯒꯤ ꯈꯜꯂꯒ ꯍꯜꯂꯛꯂꯦ ꯌꯨꯝꯗ ꯑꯃꯨꯛ꯫ ꯃꯇꯝꯁꯨ ꯌꯥꯝꯅ ꯊꯦꯡꯂꯝꯃꯤ꯫ ꯃꯃꯥ ꯑꯇꯣꯝꯕꯤꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯅꯣꯛꯇꯨꯅ ꯂꯥꯡꯉꯤ ꯌꯥꯝꯅ ꯍꯔꯥꯎꯅ꯫ ꯃꯄꯥꯗꯤ ꯍꯜꯂꯛꯇ꯭ꯔꯤ꯫ ꯏꯄꯥ ꯑꯍꯜꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯏꯃꯥ, ꯇꯨ꯫ ꯍꯩꯃꯥ, ꯏꯀꯥꯏ ꯈꯪꯗꯕꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯦꯅꯦꯍꯦ꯫ ꯃꯥꯅ ꯆꯠꯈꯤꯕꯁꯦ ꯁꯨꯡꯍꯟ ꯍꯦꯛ ꯍꯜꯂꯛꯑꯔꯣꯏꯗꯕ ꯃꯥꯟꯕ, ꯑꯗꯨꯝꯗꯤ ꯍꯦꯛꯇ ꯍꯜꯂꯛꯄ꯫ ꯀꯃꯥꯏ ꯇꯧꯕ ꯃꯩꯗꯥꯅꯨꯕꯨ ꯈꯪꯗꯦꯅꯦꯍꯦ꯫ ꯉꯥꯏꯍꯥꯛꯇ ꯍꯔꯥꯎꯅ ꯂꯩꯒꯦ ꯇꯧꯕꯁꯦ ꯁꯨꯡꯐꯪ ꯍꯦꯛ ꯐꯪꯗꯦ꯫ ꯏꯃꯥ, ꯌꯨꯝꯁꯦ ꯑꯩꯒꯤꯅꯤ꯫ ꯏꯄꯥꯒ ꯏꯃꯥꯒꯅ ꯑꯩꯒꯤꯗꯃꯛꯇ ꯁꯥꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯜꯂꯛꯀꯦ ꯍꯜꯂꯛꯑꯣꯏ ꯑꯩꯒꯤ ꯀꯨꯁꯤꯅꯤ꯫ ꯍꯥꯏꯌꯣ, ꯌꯨꯝꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯕꯅꯦ꯫ ꯀꯩꯗꯧꯁꯦꯕ? ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ? ꯑꯩꯁꯦ ꯅꯣꯏ ꯅꯄꯥꯗꯨꯅ ꯂꯧꯕ ꯅꯨꯄꯤ, ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ, ꯈꯪꯂꯦꯗꯅ꯫ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ, ꯏꯃꯥ, ꯗꯗꯥꯁꯦ ꯑꯩ ꯐꯨꯔꯨꯒꯦ꯫ ꯏꯃꯥꯗꯒ ꯃꯆꯤꯟ ꯈꯨꯝꯃꯤꯁꯦ ꯍꯥꯏꯃ, ꯐꯨꯔꯨꯒꯦ ꯏꯃꯥ꯫ ꯑꯇꯣꯟꯕ ꯑꯗꯨꯅ, ꯗꯗꯥ, ꯅꯪ ꯅꯍꯥꯟ ꯗꯗꯥ ꯑꯍꯜꯅ ꯇꯞ ꯇꯞ ꯐꯨꯔꯛꯄꯗꯣ ꯀꯥꯎꯔꯕꯣ? ꯑꯃꯨꯛ ꯐꯨꯖꯔꯛꯁꯅꯤ꯫ ꯇꯥꯅꯤꯡꯗꯦꯍꯦ, ꯅꯪ ꯑꯣꯏꯅ ꯐꯨꯔꯛꯀꯅꯤ꯫ ꯑꯩ ꯅꯍꯥꯟꯒꯤꯗꯨꯗꯤ ꯆꯥꯛ ꯆꯥꯗꯕꯒꯤ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯏꯕꯣꯝꯆꯥ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ꯫ ꯃꯄꯥ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯉꯥꯎꯔꯒ ꯍꯜꯂꯛꯏ꯫ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯁꯦꯕꯥ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯃꯆꯥ ꯄꯣꯛꯇꯕ ꯑꯅꯤ ꯑꯗꯨꯅ ꯀꯦꯔꯤ ꯃꯄꯥ ꯄꯣꯛꯇꯕ ꯑꯗꯨꯗ꯫ ꯑꯁꯨꯝꯅ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯆꯥꯛ ꯂꯣꯏꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯄꯥꯕꯨꯅ ꯈꯔ ꯍꯥꯟꯅ ꯄꯤꯖꯔꯒ ꯇꯨꯝꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯕꯣꯝꯆꯥꯒꯤꯅ ꯃꯃꯥ ꯃꯆꯥꯅ ꯆꯥꯕ ꯑꯔꯦꯝꯕ ꯈꯔ ꯀꯨꯞꯁꯤꯜꯂꯝꯂꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯏꯕꯣꯝꯆꯥꯅ ꯆꯥꯛ ꯂꯥꯝꯕꯅ ꯃꯣꯏꯅ ꯇꯨꯝꯅꯈꯤꯕ ꯉꯥꯏꯗꯨꯅ ꯃꯥꯒꯤ ꯁꯔꯨꯛ ꯈꯔ ꯊꯣꯡꯗꯨꯅ ꯆꯥꯔꯒ ꯇꯨꯝꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯄꯥꯅ ꯉꯁꯤꯗꯤ ꯏꯕꯣꯝꯆꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯏꯕꯣꯝꯆꯥꯕꯨ ꯍꯧꯗꯣꯔꯛꯂꯦ꯫ ꯃꯄꯥꯅ, ꯑꯣ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯣ꯫ ꯃꯃꯥꯅꯁꯨ ꯉꯟꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯏꯆꯥꯕꯨ ꯏꯄꯥꯅ ꯐꯖꯅ ꯌꯦꯡꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦꯅꯦꯍꯦ꯫ ꯅꯨꯡꯁꯤꯕꯅꯤꯗ ꯏꯕꯣꯝꯆꯥꯒꯤ ꯃꯃꯥ, ꯅꯆꯥꯁꯦ ꯑꯩꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦꯅꯦ ꯉꯁꯤꯗꯤ꯫ ꯏꯕꯣꯝꯆꯥ, ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ? ꯏꯕꯣꯝꯆꯥ ꯃꯤꯠ ꯁꯤꯡꯂꯛꯏ꯫ ꯃꯄꯥꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯨ ꯎꯕꯗ
ibomcha mabukning nungsijai. Mama atombiga macha anigado kanna tumli. Baba, kaidore kaplibade? Kapteda, ipa kapte. Nangbo, ipa na tumba thugaibirabo. Thugaidida baba. Tapna ngango, namaton dakini. Ipa na, ichaga aiga lainanaba inkhol ama lainaba tawri. Moida khanghanbadi yade ko. Aishu khangine, ichana waribado. Numit khudingi kaplibado. Adubu ipana khongthang ama soikibana semtokpa yadana laikre. Hojikti ipana phanaba loina tawranida. Mapana ibomchabo wa mayam ama hairami nungsinasu thembiramlaga thokre. Ibomcha hogatuna samang wairam silingai pokminadaba manaw nupa yaimudo hogalakle. Pokminadaba manaw aduna as ai ngasi daw yare. Tholakpaga sumsit ureba. Dadagido ngasaina sitpa yarabani. Akoy hogatpa ngairaga sitpaneba thawinki. Kariba yaima. Pokminadaba manaw aduna kaisu haide. Phurak tu jala maisiba. Imao, dadana phudore amukta hogalo. He angang. Aina kaida phugi tawge. Nangna seran tona tamni domo. Kari tawri bunga. Kanana kari ki phudoino ichada. Dadana. Kari haiba. Nangna kari ki ichada phugi tawri ba ha. Kadai huran ba man bada. Aina hogalakpada sumsit ui daw yaroi hairaga sumsina kan gi tawri ba. He angang. Nang oida pada bawado kay gitam nino imada. Is, kari sabtano. Mana icha sida tawri basiba. Urong sumsi kupay kasi yengune. Magi se, hekta purage na tawbune ba. He, minay macha, chaklim cha ba. Nang khangani dana. Ibungo, atomba, hagululaw. Masigi minay macha se, ima icha changnaga amukta pusilaw. Ngamaro ima, ay tumsi padre. Noy na purak jani. Dada hando sauradi mihuna matawbuni ko. He, mitibong, nangsu, mikiti ni he. Yaima, amukta pu, nayambase, amukta pu, ima lady. Ima, ngakpira se, ngasigiti. Ay, mangyam nungaiteba ima. Jangkur chalo nangsu, ichani ka hainingde. Napa apokpa, ay nangamadu na pokpa ichani sidine, pele, ore. Ima ton, yareda, yumno na basing na taraga. Taningde he, imaga korokano. Minay macha chaklim chaba daw ka yaroi. Nangsu chakro sikro haibabu chatene. Sisu sidi adum hale. Yum sida hawdong phawba nahana chakrani ikai khangdabadi. Mama ne haiduna siringai duda macha sisu puramadi phagadabane. Imaton gi wado kaino. Mama atomita sinada ngang duna imungda changkhre. Ibomcha asawbaga mabukning nungsibaga punduna jingyagi patamna lakle. Yumlo na basingna khanari do tarami. Yumlo na basing aduna masigi nupi sibo mana mafam asida lairise soirine. Asidi asiba hundokpam da pokadaba laigadaba tinnine. Migi yumsida macha tin manba ni sipuraga mapa macha ase otpiri sibo. Masibu sor hunbaga kakthokidana siradi phagadabani. Ibomcha pat yaurakduna magi famfam aduda famduna mama bu kauduna kapli. Asumna tattana ibomchana mafam aduda laklaga kappa magi lanjadaba ngamjadaba mataw aduda pat adugi manungda tumina yengliba mi tangkhai nga tangkhai oibi masak mataw phajarabi nupi amana ngasidi ising adudagi masa tangkhai ama phawgalaktuna ibomchada munna yenglami. Ibomcha khangpre khangi kappa toi ikaibasu phawrami. Nga tangkhai mi tangkhai oibi masak phajabi nupi aduna ibomchada munna yengladuna ibomchagi wakhalondu panaba hotnari. Ibomchadi taibangmi oiraboi ningduna ikaibana michanaba ngamkhidre. Nang kanano karigi kapano nangki dabro mafam asida tumina phambade. Aina hangadaba wani adudi sombu kanano ki dabro chauraba luraba pat ising asida iroiduna sanariba. Aina kapabu tumina phamduna yenglibade. Mafam ase laifam kanba butho e haibado nang khangdabra. Adudi nang butla. Aidi butnati nanga mane aisu. Manade nanga igadi. Ado buti kamai dawi. Masinu pise pasana khaire. Nanga iga kaida manadrino.
Khena ba haibabu nangna nupi aina nupa. Nate, ibani manade. Nangdi mamai pande. Ising da laiba ngamde. Korino mana ngang lising sibo. Ado nang halo yumda. Ko ai thanda laige. Nga phaba mila abadi nang bulak na birani. Phage harakani nangdi nasak phajabani na. Nga phaba palakpaduda nga nupi adu yamna saurakle. Nga phaba taibang midi aina yade. Aina lauraga hatkani. Nangdi nga phadabra. Nangdi nga phabra. Aidi nga phade. Aduga nangna kaigi sauriba nga phaba singba. Ngaihak wari sanarami ibomcha nga tangkai mi tangkai oiba nupi aduga. Wari sum sanabana awaba pumba kaurami. Nga nupi adusu yamna haraurami. Ado, nangi mingdi kai kauge. Nangki dabra na thanta pachida. Yumda halodana. Aidi ming kari kaubuno. Aigi ming leite. Aidi nga gilaini. Ado, nangi mingdi kai kaubuno. Aigi mingdi ibomcha kauwe. Adudi nangi mingdi nga nupi kaurani ko. Ado, halo, nang yumda. Ima baba na thiramani ye. Kaigino nangna yumda halo na haibade. Aigi yumne aina lairibase. Ising khudingmak aigi leifamne. Ima baba di sikre. Nga phaba na hatkre, chakre. Yam kuire. Chahi kaya sure sikiba. Nang su yai he. Ngasi nongma khata thengnabasida oidaba yam ngangi. Nangbu chahi kya suragene. Aikhoidi oidaba ngangba yade. Haite. Ado nangi chahi hairone hana. Aigidi kunithoi. Kaigino ino. Aigi chahi hairaga. Asengmani. Aishu oidaba wa haidi. Nangdi yam angangni ko. Aidi chama sure. Chalo he. Nangsu sum henjile. Aina sum phabasida. Nangsu aibu sanarira. Angang mana chahi chama kai. Aina damada halamguni nangdi. Mi phataba lai. Ai chalage. Aigi maramda phataba mi da haiganu ko. Ibani mateng pangnasi ko. Hayeng law. Ai chale. Phataba nga phaba lai. Nga phaba nupidu magi chawraba mamai aduna kalamlaga irol nungda lukre. Ibomcha swai lawi maya ka aduna ising aduda yengduna lairami. Nga phaba sing adu yaushilakduna. Asibu ibomcha natrane. Ibomcha nangdi kari tawribasida. Kidro nangbo. Nathanda oiradi maipu maital yangang pu ko laiwong na jani. Hoi puge. Karino mana tawrisibo. Asung muna ising da yenglibasibo. Masibu put ongnar jalo. He, ibomcha. Nang na dumuna yenglidubu nga chawbuga laikribrane he. Laite, nga laite. Hangoi ama chongkiba adu yengbani. Ihe, nang hangoi da khangnibro. Nang hangoi na umjakisani ko. Yumda na mo nama atombina. Ado, noi nama atombido makhol yam taningdene he. Numit chupa ama yaw adum tawle. Machindo mensilaga pachida thadagrasiro ibomcha. Phagi tawbanida. Ado swaida kuina leganu ko. Nga phaba ngaidu chatkre ibomcha yumda halakna gyan tarakle. Ngasagi nupi adu nga tangkhai mi tangkhai oiba thaina pupu khoina wari liramba aduni haiba. Moise kangphalda karaklagadi mi onba ngamba isingdana nga oiba ising manungda leiba kangbu aduni haiba khanglami. Aduba ibomcha ngasidi yamna nungaiba haraubasu phawrami. Nga nupi aduga thengnarubaduda thongal yaurakle ibomcha mama atombi mangolda masamana ipha phaduna ibomcha ki khake tawramba chakdo chara wali machanupa aniduna imungda phunari kanna. Karino ibomcha si yam harauna laisibo. Aibu mangna taibanglane. Aine hek yumsida lakpadagi nongmata nokpa harauba ujibanine. Maram amadi lai maise. Ima tonsina amo munna ingonda yengisina kaigino. Khatnaba haudu jala. Ai matam kharadi khanglaki ipagi khalaga. He, ibomcha. Aidi nang laklaroi male haiduna nangi chakse chathoabani. Nang horen charo. Napana hanglagane chai hayo. Sakta asiga. Ibomcha tumina changki pokmina daba manaw nupa anido phunabagi imungdu pumchai chai. Ibomcha ki kaga duloire adubo ibomcha tumina magi famungda changkre aduga nga nupi adugi wakhalda ngaurami.
Ngasi ayukti Ibomcha yahongana haugatuna Chingyagi pat tamna chatkre. Mama atombigi macha aniduna haugalakpada leiramdre. Mapagadi Ibomchaga thengnarami nganna. Ima, nungaiba paw mo tambigi. Haulo ima. He, ngata tumgi tawbasida tumphangga khangde. Karino, kariwano ha? Ima, nang daradi harawada loirani akhoigi wase. Kariwano me. Akhoidaga sana khawjaw ma thamjillamlabra haiwani noibo. Ima, nang tungge tungmoda. Matam syam ngali. Nungdang wairam hauge hawalo. Haida wado koko haiwine. Ay amuk tungkidoini. Adubure ima. Akhoidada pokminadabado leiramdre. Chakre haiba ima. Adugi wa oire. Adum chat leiradubo. Horena mo halakani. Ikai khangkidraba mini. Ado ngasidi imana isau langdana nama asiba nathibongdo kaina pallaga kangbudo. Adumaina sungaw hawdana chakrisidi. Hoine he. Adudi chummine. Chakra zalane. Haha. Halaktradi phanida. Napa asidi adum laina waidana sirani. Adudaidi chawraba law inkolasi machet yulaga ima icha chaningbata cha seningbata set as nungairani dako. Akhoi mase fazanadi phattaba jani. Kayada haraurino. Masakse masamanaga ipa pharadana. Mayasina marol ama thibane. Kari haiba ibungo tomba. Imana haraubase yam phajai haibani ima. Adubudi namani ni nama. Macha ahaladuna. Ibungo na hoji haido taramadi. Asumna moy ahumado yamna nungairami monrang sana duna Ibomcha so magi Chingyagi pat adu yaurami. Ibomcha ngarangi nga nupi adu bo ngairami phana kuina ngairaba phawba nga nupi adu thoraklamde. Ngasidi laaruida jalane. Aibu halasirane. Chaklambuna slori. Khaka ngaikigeda. Natraga ngarangi nga phaba singduna phakraba jala. Pharamoida. Matamdi sum thengjalakle chaklambana Ibomcha su warami adubo yumda hallaga hena wadu saru nga nupi adu ngaibana faida haiduna khanduna ngairami. Adubo nga nupi adu thoklakmandabadagi Ibomcha ising adu lamduna lengbada nanthaduna tasilami. Ibomcha ising adu yamna lubaga chak chadabagi sonbaga yamna warami. Yam wana karaktuna Ibomcha gyan mangduna tarami. Ibomcha na gyan khara taraktuna mikap tholokpada nga nupi adu manakta famduna leirambadu ubada khangprek khangi. As nangoire. Aine adu nangdi sida kaidoba leirami ba. Aine adu nangdi sida kaidawramni ba. Aine kaubusu tade ngasaidage. Ibomcha wari leirami. Nang iroiba haitabra haise. Haitabaine karaise. Amuk natradi sirani ngasaina. Ado nang asidi akhoigumna khongnarami kamaina nu. Akhoina ne karigumba tangai fadana kangphala karakpa matamda akhoi su noigumna khong ole. Adubu noigumna di kande yam sole. Ado nang yam phaba taibang mini ko. Nang ngarang phattaba nga phaba singda aigi maramda karisu haidabado ay yam harawi. Aduna nang na chanaba ising manungda panba hay mayam ama purakpani chawase. As chagi ay ngarangdagi chak chadribani yam wari. Ibomcha na hay sing adu yamna thuna pukthana jarami. Aduga Ibomcha da yelakliba fi khudai adubuna nga nupi aduda inbirami. Matamsu thengle numidang oire. Adubu thabal yamna phabana mapani famina duna ngasidi wari sare. Numidangi matamda nga nupi adu hakchang adu marik kupna ngali yengbada aduki matik fazai. Ngasi thabal pharaba ahing asi mabanigi awa nungai punsi thengnarakpa awaba kayabu lithoknaduna kapminarami nokminarami. Asumna ahingdu mahaukhre nongalamdai mikupta nga nupi aduna Ibomchagi lengjumda nga thaduna tumlami. Mataudo Ibomchana yamna nungsirami. Somdana mapana nupi atombiga machanupagado yamna pakatna haudorai. Asangbi Ibungo odene he tabro ina harise. As Ibungo di tumlisidi ubidrabo tumsit ka phadabane. Ibungo ahalnine aina hanglibase.
ꯃꯥꯗꯤ ꯉꯟꯅ ꯉꯟꯅ ꯍꯧꯒꯠꯂꯒ ꯆꯠꯄꯅꯤꯅꯦ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ ꯏꯆꯥꯅꯨꯄꯥ ꯑꯍꯟꯗꯣ ꯂꯨꯅ ꯂꯨꯅ ꯇꯧꯀꯣ ꯅꯃꯥꯅ ꯆꯥꯅ ꯏꯆꯥ ꯑꯍꯜ ꯑꯗꯣ ꯍꯦꯛꯇ ꯑꯣꯜꯂꯝꯂꯕ ꯅꯃꯥꯅ ꯆꯥ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯈꯪꯉꯨ ꯃꯄꯥꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯌꯥꯝꯕ ꯑꯍꯜꯗꯣ ꯉꯔꯥꯡꯗꯤ ꯍꯜꯂꯛꯇꯤꯌꯦ ꯑꯁ ꯅꯨꯡꯉꯥꯏꯔꯦ ꯍꯜꯂꯛꯑꯅꯨ ꯁꯨꯡꯍꯟꯅꯦ ꯍꯜꯂꯛꯑꯅꯨ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯣ ꯅꯌꯥꯝꯕꯅ ꯂꯣꯏꯕ ꯌꯦꯟꯗꯣ ꯍꯥꯜꯂꯨ ꯂꯥꯎ ꯏꯃꯥ ꯏꯆꯥ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ ꯏꯃꯥ ꯌꯦꯟꯒꯩꯗꯤ ꯏꯃꯥꯅ ꯂꯣꯏꯅ ꯍꯥꯜꯂꯒ ꯆꯥꯈ꯭ꯔꯗꯨꯗꯤ ꯌꯦꯅꯥꯎ ꯐꯥꯎꯕ ꯌꯥꯎꯅ ꯍꯩꯃꯥ ꯑꯃꯠꯇ ꯍꯦꯛ ꯂꯩꯇ꯭ꯔꯕꯣ ꯂꯩꯇ꯭ꯔꯦ ꯑꯝꯇ ꯑꯗꯨꯗꯤ ꯍꯧꯒꯠꯂꯣ ꯌꯨꯝꯊꯪꯅꯕꯒꯤ ꯌꯦꯟ ꯑꯃ ꯍꯦꯛ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯇꯨꯃꯤꯟꯅ ꯑꯝꯇ ꯐꯥꯔꯨ ꯂꯥꯎ ꯍꯧꯒꯠꯂꯨꯅꯦꯍꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯇꯨꯝꯅꯤꯡꯉꯤꯀꯥꯟꯁꯤꯗ ꯃꯆꯥ ꯑꯅꯤꯗꯣ ꯅꯪ ꯐꯥꯎ ꯍꯥꯏꯗꯨꯅ ꯈꯠꯅꯔꯒ ꯍꯧꯒꯠꯅꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯒꯅꯦ ꯐꯖꯅ ꯁꯦꯝꯂꯒ ꯊꯣꯡꯉꯨ ꯂꯣꯏꯔꯒ ꯍꯧꯗꯣꯔꯛꯎꯀꯣ ꯑꯩꯅꯦ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯇꯨꯝꯕ ꯌꯥꯗꯦ ꯃꯪꯅꯦ ꯀꯥꯏꯅ ꯑꯀꯤꯕ ꯉꯥꯛꯇ ꯑꯗꯨꯒꯅꯦ ꯅꯆꯤꯟ ꯅꯅꯥꯎ ꯈꯠꯅꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯃꯆꯥ ꯑꯇꯣꯝꯕꯗꯨꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯣꯡꯃ ꯏ ꯀꯥꯔꯛꯄ ꯅꯨꯃꯤꯠꯇ ꯃꯣꯟꯅ ꯅꯝꯗꯣꯏꯅꯤ ꯌꯦꯡꯉꯨ ꯅꯪ ꯏꯃꯥꯗ ꯍꯥꯏꯗꯣꯛꯎꯔꯥ ꯑꯗꯨꯅꯤ ꯅꯪꯁꯨ ꯍꯥꯏꯗꯣꯛꯀꯅꯤ ꯏꯃꯥꯗ ꯑꯩꯅ ꯑꯩꯗꯤ ꯀꯩꯒꯤ ꯅꯪꯅ ꯉꯔꯥꯡ ꯏꯃꯥꯁꯦ ꯁꯨꯝ ꯌꯦꯡꯁꯤꯜꯂꯛꯑꯗꯤ ꯌꯥꯝ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯅꯗꯕꯤ ꯏꯕꯥꯅꯤ ꯍꯥꯏꯗꯣꯛꯅꯗꯕꯤ ꯂꯥꯛꯑꯣ ꯌꯦꯟ ꯐꯥꯔꯨꯔꯁꯦ ꯃꯃꯥ ꯃꯆꯥ ꯃꯤꯒꯤ ꯌꯦꯟ ꯍꯨꯔꯥꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯥꯔꯝꯃꯤ ꯁꯣꯝꯗꯁꯨ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯏꯕꯣꯝꯆꯥꯅ ꯍꯧꯒꯠꯂꯕꯣ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯅꯪꯒꯤ ꯅꯥꯀꯟꯗ ꯉꯥꯊꯔꯒ ꯇꯨꯝꯈ꯭ꯔꯦ ꯌꯥꯝ ꯇꯨꯝꯕ ꯅꯨꯡꯉꯥꯏ ꯑꯗꯣ ꯅꯨꯃꯤꯠꯁꯦ ꯌꯧꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯐꯠꯇꯕ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯑꯩ ꯋꯥꯔꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯔꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯨꯏ ꯑꯗꯣ ꯆꯠꯂꯣ ꯑꯩꯁꯨ ꯌꯨꯝꯐꯥꯎ ꯆꯠꯂꯨꯈꯤꯒꯦ ꯑꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯍꯣꯏ ꯂꯥꯛꯀꯦ ꯉꯥꯏꯈꯣ ꯑꯩꯒꯤ ꯉꯛꯁꯝꯗ ꯌꯥꯎꯔꯤꯕ ꯂꯤꯛꯁꯦ ꯅꯪꯉꯣꯟꯗ ꯁꯤꯕꯤꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩ ꯂꯩꯔꯝꯗꯕ ꯊꯣꯛꯂꯕꯁꯨ ꯂꯤꯛ ꯑꯁꯤ ꯁꯤꯗꯨꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯑꯣ ꯑꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯅꯥꯛꯇ ꯂꯥꯛꯀꯦꯀꯣ ꯍꯣꯔꯦꯟꯗꯤ ꯅꯪꯒꯤ ꯆꯥꯅꯕ ꯃꯌꯥꯝ ꯄꯨꯔꯛꯀꯦꯀꯣ ꯑꯁꯨꯝꯅ ꯉꯥ ꯅꯨꯄꯤ ꯑꯗꯨꯅ ꯂꯤꯛꯇꯨ ꯁꯤꯕꯤꯔꯝꯂꯒ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯆꯣꯡꯊꯈ꯭ꯔꯦ ꯏꯕꯣꯝꯆꯥꯁꯨ ꯌꯨꯝꯗ ꯀꯥꯔꯛꯂꯦ ꯍꯔꯥꯎ ꯈꯨꯜꯒꯤ ꯃꯤꯈꯩꯅ ꯏꯕꯣꯝꯆꯥꯕꯨ ꯎꯔꯒ ꯅꯣꯡꯃꯇ ꯍꯔꯥꯎꯕ ꯅꯣꯛꯄ ꯎꯔꯝꯗꯕꯗꯨ ꯎꯕꯗ ꯂꯥꯏ ꯑꯣꯛꯅꯔꯕꯣꯏ ꯉꯥꯎꯔꯕꯣꯏ ꯈꯟꯅꯔꯝꯃꯤ ꯃꯃꯥ ꯃꯆꯥꯅ ꯑꯣꯠꯄꯤꯃꯟꯕꯗꯒꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯄꯣꯛꯇꯕꯤꯒ ꯃꯆꯥ ꯑꯅꯤꯒꯗꯨ ꯃꯥꯡꯒꯣꯜꯗ ꯉꯁꯥꯏ ꯍꯦꯟꯖꯥꯡ ꯑꯔꯦꯝꯕ ꯌꯦꯟ ꯑꯗꯨꯒ ꯆꯔꯥ ꯋꯥꯂꯤ ꯃꯨꯟꯅꯗꯨꯅ ꯏꯕꯣꯝꯆꯥꯅ ꯍꯔꯥꯎ ꯆꯪꯂꯛꯄꯗꯨ ꯎꯏ ꯃꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯕ ꯆꯞ ꯂꯦꯞꯄꯤ ꯁꯥꯒꯠꯂꯝꯕ ꯃꯪꯂꯥꯟ ꯑꯃ ꯀꯥꯏꯕꯒꯨꯝꯅ ꯇꯧꯏ ꯏꯕꯣꯝꯆꯥ ꯅꯪꯗꯤ ꯍꯜꯂꯛꯑꯦꯅ ꯍꯣꯏ ꯏꯃꯥꯇꯣꯟ ꯀꯩ ꯏꯟꯖꯥꯡꯅꯣ ꯏꯃꯥꯇꯣꯟ ꯌꯥꯝ ꯍꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯏꯟꯖꯥꯡꯗꯣ ꯃꯅꯥꯎ ꯅꯨꯄꯥꯅ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯁꯥꯎꯕꯁꯨ ꯃꯥꯟꯗꯦ ꯌꯥꯝ ꯐꯕ ꯃꯤꯒ ꯃꯥꯜꯂꯦ ꯐꯩ ꯀꯩꯅꯣ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯍꯣꯏ ꯍꯥꯎꯋꯦ ꯌꯦꯟꯅꯦ ꯅꯪꯒꯤꯗꯤ ꯈꯥꯛꯇ꯭ꯔꯦ ꯅꯪ ꯂꯥꯛꯑꯔꯣꯏꯗꯕ ꯃꯥꯜꯂꯦꯅ ꯍꯣꯏ ꯏꯃꯥꯇꯣꯟ ꯑꯁꯨꯝꯅ ꯏꯕꯣꯝꯆꯥ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯃꯥ ꯑꯇꯣꯝꯕꯤ ꯉꯁꯤꯒꯤ ꯏꯕꯣꯝꯆꯥꯒꯤ ꯃꯇꯧꯗꯣ ꯉꯛꯂꯝꯃꯤ ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯁꯤꯕꯨ ꯍꯜꯂꯛꯂꯔꯣꯏꯅ ꯈꯜꯂꯨꯔꯒ ꯍꯦꯛꯇ ꯍꯜꯂꯛꯄ ꯑꯁ ꯁꯤꯗꯤ ꯌꯥꯔꯔꯣꯏꯗ ꯃꯥꯅ ꯑꯗꯨꯝ ꯍꯜꯂꯛ ꯂꯩꯔꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯅꯕ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯂꯛꯑꯦꯗ ꯏꯃꯥ ꯅꯪꯒꯤ ꯌꯦꯟ ꯃꯇꯨꯝꯁꯦ ꯏꯕꯥꯅꯤ ꯆꯥꯖꯔꯒꯦꯕ ꯍꯩꯠ ꯈꯣꯏꯗꯧꯒ ꯁꯧꯒꯠꯄꯅꯦ ꯆꯥꯕ ꯌꯥꯔꯣꯏ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯎꯝꯅꯕꯅꯦ ꯁꯤꯗꯤ ꯐꯥꯕꯅ ꯏꯕꯥꯅꯤꯅ ꯐꯥꯕ ꯆꯥꯕꯅ ꯏꯃꯥꯅ ꯂꯣꯏꯅ ꯆꯥꯊꯣꯛꯑꯦ ꯃꯈꯣꯡ ꯑꯅꯤꯗꯨ ꯐꯥꯎ ꯆꯥꯕ ꯑꯝꯇ ꯐꯪꯍꯧꯗꯦꯅꯦ ꯃꯔꯨ ꯐꯥꯎꯕ ꯆꯨꯞꯄ ꯐꯪꯍꯧꯗꯦ ꯍꯣꯔꯦꯟ ꯑꯃꯒ ꯐꯥꯔꯣ ꯑꯗꯨꯒ ꯆꯥꯔꯣ ꯅꯕꯥꯅꯤ ꯃꯃꯥ ꯃꯆꯥ ꯏꯁꯧ ꯂꯥꯡꯅꯩ ꯏꯕꯣꯝꯆꯥ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯐꯤ ꯈꯔꯁꯨ ꯌꯣꯝꯁꯤꯜꯂꯤ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯌꯦꯡꯉꯤ ꯇꯨꯃꯤꯟꯅ ꯃꯌꯥꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯑꯗꯨꯒ ꯃꯃꯥꯗ ꯇꯝꯂꯤ ꯃꯃꯥ ꯃꯆꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯆꯠꯈ꯭ꯔꯒꯅꯤ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯏꯕꯣꯝꯆꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯤ ꯈꯔꯗꯨ ꯌꯣꯝꯂꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯏꯕꯣꯝꯆꯥꯅ ꯆꯤꯡꯂꯣꯝꯗ ꯆꯠꯈꯤꯕ ꯑꯗꯨ ꯏꯃꯥ ꯗꯗꯥꯁꯦ ꯉꯥꯎꯔꯖꯥꯠꯂꯣ ꯍꯧꯖꯤꯛꯄꯨ ꯆꯤꯡꯂꯣꯝꯗ ꯐꯤ ꯌꯣꯝꯂꯒ ꯀꯅꯥꯅ ꯆꯠꯅꯒꯦ ꯍꯦ ꯆꯠꯄꯨ ꯆꯠꯈ꯭ꯔꯕꯗꯤ ꯐꯔꯦ
ꯆꯤꯡꯗ ꯑꯣꯏꯒꯦꯔꯥ ꯃꯣꯡꯐꯝꯗ ꯑꯣꯏꯒꯦꯔꯥ ꯁꯨꯡꯍꯟ ꯍꯜꯂꯛꯀꯅꯨ ꯁꯤꯅꯤ ꯆꯪꯉꯁꯤ ꯅꯄꯥ ꯑꯃꯨꯛ ꯂꯥꯛꯂꯅꯤ ꯆꯪꯉꯁꯤ ꯏꯃꯥꯅ ꯃꯣꯡꯐꯝ ꯄꯜꯂꯛꯄꯗꯣ ꯀꯤ ꯑꯗꯣ ꯅꯕꯥꯅꯤ ꯌꯦꯟ ꯐꯥꯔꯨꯔꯕ꯭ꯔꯣ ꯑꯩꯗꯤ ꯑꯣꯛꯇꯤꯅꯤ ꯉꯁꯥꯏꯒꯤꯗꯣ ꯀꯩꯅꯣ ꯏꯃꯥ ꯆꯥꯕꯅ ꯏꯃꯥꯅ ꯂꯣꯏꯅ ꯆꯥꯈ꯭ꯔꯦꯀꯣ ꯑꯣꯛꯇꯤꯕꯣ ꯑꯣꯛꯇꯤꯗꯤ ꯑꯣꯛꯇ꯭ꯔꯦ ꯐꯥꯔꯨꯔꯣ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯋꯥꯔꯛꯇꯅꯦ ꯌꯥꯝ ꯇꯣꯡ ꯂꯩꯕꯅꯤ ꯌꯨꯝꯂꯣꯟꯅꯕꯒꯤ ꯌꯦꯟꯈꯩꯗꯣ ꯑꯦ ꯏꯃꯥꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯈꯪꯗꯗꯤ ꯀꯩꯅꯣ ꯌꯦꯟ ꯃꯇꯨ ꯌꯥꯝ ꯇꯥꯔꯤꯗꯣ ꯃꯣꯏꯅ ꯇꯣꯡꯕꯒꯤꯅꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯤꯒꯤ ꯌꯦꯟ ꯐꯥꯗꯨꯅ ꯆꯥꯔꯝꯃꯤ ꯑꯃꯨꯛꯀꯁꯨ ꯃꯄꯥ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯍꯜꯂꯛꯏ ꯈꯨꯠꯇ ꯍꯦꯟꯁꯥꯡ ꯈꯔ ꯄꯥꯏꯗꯨꯅ ꯑꯩꯅ ꯌꯨꯝꯁꯤꯗ ꯁꯨꯡꯍꯟ ꯍꯜꯂꯛꯅꯤꯡꯗ꯭ꯔꯤꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯃꯁꯤꯒꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯃꯃꯥ ꯃꯆꯥꯁꯤ ꯎꯅꯤ ꯈꯟꯕꯗꯒꯤꯅꯤ ꯏꯆꯥ ꯑꯍꯜꯁꯨ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯌꯨꯝꯗ ꯂꯩꯕ ꯉꯝꯗꯕ ꯃꯈꯩ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯈꯥꯡꯂꯤꯗꯅ ꯀꯅꯥꯗꯅꯣ ꯄꯥꯕꯅ ꯍꯤꯡꯆꯥꯕꯤ ꯃꯃꯥ ꯃꯆꯥ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯗ ꯑꯣꯏꯖꯥꯠꯂꯣ ꯑꯣꯏꯔꯝꯃꯣꯏꯍꯦ ꯑꯩꯈꯣꯏꯕꯨ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕ꯭ꯔꯣ ꯆꯥꯛꯇꯣ ꯇꯨꯃꯤꯟꯅ ꯆꯥꯎ ꯋꯥꯔꯒ ꯇꯨꯝꯈꯗꯕꯅꯤ ꯅꯄꯥꯁꯤꯗꯤ ꯏꯕꯨꯡꯉꯣ ꯃꯀꯣꯛꯇꯣ ꯄꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯄꯨꯝꯅ ꯑꯃꯨꯛꯇ ꯁꯥꯏꯒꯦ ꯑꯗꯨꯗꯅꯦ ꯄꯥꯕꯅ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯍꯥꯏꯗꯣ ꯍꯦ ꯅꯪ ꯈꯨꯄꯥꯛ ꯂꯥꯛꯀꯅꯤ ꯑꯝꯇ ꯄꯤꯖꯅꯨꯔꯥ ꯍꯥ ꯆꯨꯝꯗ꯭ꯔꯣ ꯏꯕꯨꯡꯉꯣꯅ ꯍꯥꯏꯁꯦ ꯏꯃꯥꯅ ꯂꯣꯏ ꯆꯥꯒꯦꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ ꯉꯁꯥꯏꯁꯨ ꯍꯧꯖꯤꯛꯁꯨ ꯃꯃꯥ ꯃꯆꯥ ꯈꯟꯅ ꯆꯥꯔꯤ ꯃꯄꯥ ꯉꯥꯡꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯉꯥ ꯅꯨꯄꯤ ꯑꯍꯤꯡꯗꯨꯃ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯔꯤ ꯁꯅꯥꯒꯤ ꯉꯥ ꯅꯨꯄꯤꯒꯤ ꯃꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯏꯕꯣꯝꯆꯥꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯤꯡꯕ ꯑꯃꯗꯤ ꯆꯠꯅꯕꯤ ꯀꯌꯥ ꯑꯃ ꯁꯅꯥꯒꯤ ꯉꯥ ꯅꯨꯄꯤ ꯑꯗꯨꯗ ꯏꯕꯣꯝꯆꯥꯅ ꯇꯥꯛꯂꯤ ꯁꯅꯥꯒꯤ ꯉꯥ ꯅꯨꯄꯤ ꯑꯗꯨꯅ ꯏꯕꯣꯝꯆꯥꯒꯤ ꯅꯪꯒꯜꯗ ꯉꯥꯊꯔꯒ ꯇꯨꯝꯈꯤꯕ ꯈꯪꯍꯧꯗꯦ ꯑꯁꯨꯝꯅ ꯏꯕꯣꯝꯆꯥꯒ ꯉꯥ ꯅꯨꯄꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯏꯕꯣꯝꯆꯥ ꯄꯥꯛ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯑꯃꯨꯛ ꯂꯥꯛꯄ ꯅꯠꯇꯅ ꯃꯄꯥꯗꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯝꯁꯤꯟꯕꯅꯤꯅ ꯈꯪꯂꯝꯗꯦ ꯅꯣꯡꯃꯗꯤ ꯃꯄꯥꯗꯨ ꯊꯕꯛ ꯆꯠꯂꯝꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝꯂꯣꯟꯅꯕꯒꯤ ꯑꯍꯜ ꯃꯌꯥꯝ ꯑꯃ ꯈꯨꯜꯒꯤ ꯃꯤ ꯄꯨꯗꯨꯅ ꯆꯪꯂꯛꯂꯦ ꯆꯥꯎꯍꯜ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯋꯥꯔꯤ ꯁꯥꯁꯤ ꯃꯌꯥꯝ ꯂꯥꯛꯄꯤꯕꯗꯤ ꯀꯔꯤ ꯂꯩꯔꯦ ꯅꯪꯒꯤ ꯅꯇꯨ ꯑꯇꯣꯝꯕꯤꯒ ꯅꯆꯥ ꯆꯦꯜꯂꯛꯄ ꯑꯗꯨꯒꯅ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯉꯥꯅꯨ ꯄꯨꯝꯕ ꯍꯨꯔꯥꯟꯗꯨꯅ ꯆꯥꯕꯗ ꯂꯣꯏꯅ ꯂꯣꯏꯔꯦꯗꯅ ꯅꯇꯨꯒ ꯅꯆꯥꯒꯗꯣ ꯄꯨꯊꯣꯔꯛꯎ ꯌꯥꯝ ꯊꯨꯅ ꯆꯥꯎꯍꯜꯅ ꯃꯇꯨ ꯑꯇꯣꯝꯕꯤꯒ ꯃꯆꯥ ꯑꯅꯤꯒꯗꯨ ꯀꯧꯊꯣꯔꯛꯇꯨꯅ ꯍꯪꯂꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯆꯥꯗꯦ ꯍꯨꯔꯥꯟꯗꯦ ꯍꯥꯏꯗꯨꯅ ꯆꯣꯡꯗꯨꯅ ꯂꯥꯎ ꯈꯣꯡꯂꯒ ꯆꯦꯜꯂꯝꯃꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯈꯔ ꯐꯤꯡꯕ ꯑꯍꯜ ꯑꯃꯅ ꯑꯁꯪꯕꯤꯗ ꯈꯨꯄꯥꯛꯅ ꯐꯥꯛꯂꯥꯎꯅ ꯊꯥꯈꯤ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦ ꯑꯩꯈꯣꯏ ꯃꯥꯅ ꯐꯥꯎ ꯍꯥꯏꯕꯒꯤ ꯐꯥꯕꯅꯤ ꯃꯔꯨꯝꯁꯨ ꯌꯥꯎꯅ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯑꯅꯝꯕ ꯆꯥꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯄꯤꯖꯗꯦ ꯏꯃꯥꯒꯤ ꯑꯔꯦꯝꯕꯗꯨ ꯅꯠꯇꯅ ꯍꯦ ꯆꯤꯟꯊꯤꯕ ꯅꯕꯥꯅꯤꯁꯨ ꯄꯤꯖꯩꯗꯨꯗꯤ ꯆꯥꯎꯍꯜꯗꯨ ꯈꯪꯍꯧꯗꯦ ꯁꯝꯕꯜ ꯎꯌꯨꯡ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯐꯒꯠꯂꯗꯨꯅ ꯗꯝ ꯄꯨꯊꯔꯛꯂꯝꯃꯤ ꯈꯨꯟꯒꯤ ꯃꯤꯈꯩꯁꯨ ꯈꯥꯝꯗꯣꯛꯇꯦ ꯌꯦꯡꯂꯒ ꯂꯩ ꯏꯕꯣꯝꯆꯥꯒꯤ ꯃꯄꯥ ꯆꯥꯎꯍꯜꯅ ꯃꯌꯥꯝꯕꯨ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝꯒꯤ ꯃꯥꯡꯈꯤꯕ ꯌꯦꯟ ꯉꯥꯅꯨꯁꯤꯡꯗꯣ ꯑꯩ ꯁꯤꯡꯖꯔꯒꯦ ꯃꯌꯥꯝꯕꯨ ꯁꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯆꯥꯎꯍꯜ ꯅꯪꯕꯨ ꯐꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯕꯅꯤ ꯐꯈꯤꯕꯅꯤ ꯅꯪꯅ ꯁꯣꯏꯔꯤꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯀꯃꯥꯏꯅ ꯂꯧꯈ꯭ꯔꯤꯅꯣ ꯁꯤꯅꯤ ꯅꯆꯥꯅꯨꯄꯥ ꯑꯍꯜꯗꯣ ꯐꯈ꯭ꯔꯕꯅꯤ ꯃꯕꯨꯛ ꯃꯄꯥꯎꯅ ꯇꯞꯆꯔꯤꯕ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯅꯇꯨ ꯑꯇꯣꯝꯕꯤꯁꯤꯅ ꯑꯣꯠꯄꯗꯒꯤ ꯍꯜꯂꯛꯈꯤꯗ꯭ꯔꯦꯗꯅ ꯑꯃꯅ ꯑꯃꯨꯛ ꯏꯕꯣꯝꯆꯥꯗꯤ ꯆꯤꯡꯌꯥꯒꯤ ꯄꯥꯠ ꯃꯄꯥꯜꯗ ꯑꯗꯨꯝ ꯆꯠꯄ ꯎꯏꯅꯦ ꯉꯥꯎꯔꯕ ꯃꯥꯜꯂꯤꯅꯦ ꯅꯇꯨꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯣꯅꯦꯍꯦ ꯑꯁꯤꯕꯨ ꯅꯨꯄꯤꯅꯤꯅ ꯄꯨꯔꯛꯏꯁꯤꯕꯣ ꯃꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯑꯉꯥꯡ ꯑꯃꯇ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯆꯥꯎꯍꯜꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯌꯨꯗ ꯃꯍꯩ ꯇꯧꯔꯒ ꯐꯥꯕꯅꯤ ꯍꯥꯏꯅꯦ ꯃꯁꯤꯕꯨ ꯈꯔ ꯊꯨꯅ ꯁꯤꯔꯗꯤ ꯐꯗꯧꯅꯤ ꯌꯦꯟ ꯃꯔꯨ ꯄꯜꯂꯒ ꯆꯥꯎꯍꯜ ꯅꯪꯒꯤ ꯃꯥ ꯌꯦꯡꯂꯒ ꯍꯟꯗꯛꯇꯤ ꯉꯥꯛꯄꯤꯔꯕꯅꯤ ꯃꯊꯪꯒ ꯇꯧꯔꯕꯗꯤ ꯈꯨꯜꯗ ꯂꯩꯕ ꯌꯥꯔꯣꯏꯀꯣ ꯅꯣꯏ ꯂꯣꯏꯅ ꯆꯠꯂꯦ ꯅꯇꯨꯒ ꯅꯆꯥꯒꯗꯣ ꯈꯔ ꯋꯥꯔꯛꯎꯅꯦ ꯆꯥꯎꯍꯜ ꯃꯣꯏ ꯆꯠꯈꯤꯕꯒ ꯑꯃꯨꯛ ꯃꯇꯨꯒ ꯃꯆꯥꯒꯗꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯆꯥꯎꯍꯜ ꯏꯕꯣꯝꯆꯥ ꯊꯤꯕ ꯆꯤꯡꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯃꯆꯥꯒꯗꯨ ꯐꯃꯥꯡ ꯑꯗꯨꯗ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯐꯥꯎꯕ ꯉꯝꯗꯕ ꯃꯈꯩ ꯅꯥꯍꯩꯔꯒ ꯂꯩꯔꯤ ꯏꯕꯣꯝꯆꯥ ꯃꯥꯒꯤ ꯄꯥꯠ ꯃꯄꯥꯜ ꯎꯅꯥ ꯋꯥꯅꯥ ꯈꯨꯝꯕ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯏꯀꯣꯛ ꯀꯣꯛꯄ ꯖꯒꯥꯗ ꯐꯝꯂꯤ ꯉꯥ ꯅꯨꯄꯤꯅ ꯑꯃꯨꯛ ꯂꯥꯛꯄ ꯃꯄꯥ ꯆꯥꯎꯍꯜ ꯏꯕꯣꯝꯆꯥꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯂꯝꯃꯤ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯕꯣꯝꯆꯥ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏ ꯕꯥꯕꯥ ꯏꯕꯣꯝꯆꯥ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯏꯄꯥ ꯉꯁꯤꯗꯒꯤ ꯏꯆꯥꯒ ꯂꯩꯔꯗꯕꯅꯤ ꯌꯨꯝ ꯏꯪꯈꯣꯜ ꯁꯦꯝꯗꯨꯅ ꯏꯄꯥꯁꯨ ꯌꯨ ꯊꯛꯅꯔꯣꯏ ꯂꯥꯛꯑꯣ ꯍꯜꯂꯁꯤ ꯏꯕꯣꯝꯆꯥ ꯕꯥꯕꯥ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯜꯂꯛꯑꯒꯦ
ngasi mafam asida lehorage paba halam ai mingonda hairamlaga halaklage ado paba dasu nachagi wari mayam amali dobole haido busule aduna hayeng chathonganu ko baba karino ibomja mafam asidabu nang kamaina leidoino hallasini ipaga nangbo ipabu warobro mapagi wakhaladi machanupa ibomja si miyamga wakhal manadaboi haiduna khalami aduna kaktuna machabu yamna kanna themlami ibomjadi nga nupi adugi wakhalda hansi yakidre mapa upai leimandabadagi nupi atombibu tanthokragi khanduna sauna hankre ibomja magi mafam aduda amuk halaklami nga nupi aduna nangki pabara yam kapene pabado nang halo yumda hayeng lao ai pane ai hayeng la agina haikre ai nanga leibana nanga wari sabana hena pame nangna inaktabu leirabadi awaba haibado khangde nanga adum leininge punsi chupa adudi leirasira aiga nangsu aigumna ising manungda leirasiro aisu nanga adum leininge ado aidi ising manungda kamai leini ai leirisidi nangna ibu pamlabadi aigumna nangsu olhangani ye adu oirabadi aigi kanamata leitaba punsi se nanga leiranidana icha mayamsu leiragani mabani tungi punsibu mangda thamduna nungsi wari kaya saduna leirami nga nupi aduna purakpa haira chaduna somdana mama atombiga macha anigado mapabu yamna saurami mapasu yamna sauna halai yumdagi tanthoklagi khanduna ima babase yam sauna mu hale amu phudu jalo khoi chalhorasiro ima phuda puraksano ngasidi ma sibra ai sibra madi yawradabani ayo hakchang asi thuppene asangbe nang acha ani se puraga yumsidagi thuna chakhigadabani yumda lebe yaro ngasidagidi noi lebadagi ichado ngawrabani chakro noi loina icha ibomjaga leijarage ai chakro noi loina ai icha ibomjaga leijarage yumasida chakro habani ne noibo chawhalna nupi atombigi ngaksam paiduna illi macha atombadu kiduna kapi macha ahalna mapabu khami mamabu kannaba hotnaduna adubu chawhalna phuba hawraklami asangbi chawhalna phurakpa adu khangba ngamdaduna thongak chai aduna chawhalgi makokna rumda kanna kalaklami chawhal khudak aduda lemaida tarami khangbrena mina nai hairedana ai kananu khangdaba saradana nangondagi hena jathiba iwa ahaldu phawba aigi chakrida khangba ngamdaduna mathanda hu charaga sikribani aduga nangumbana so ima babase ingakta ngaire sorsu honkidre ima kamai tawni ha asengbaro is kamai tawni sidi kanman kramali ne aisu as sire ne sidi mi khangnarak labadi ima icha su siba tari ibungo makhong ase thangalo mi changnarak lani thangalo ne se mama machana chawhalgi asiba hakchang adu phamungda thangkalam aduga igising adu phajana taithoklami numitsa takibana kanamata changnadaba oibana mama macha thongnaw lansinduna laikre ima kamai tawni sidi as khalibani ne aisu hayeng macha nupa do laklaga khulдagi tanthokrabadi as aina ningjaba pumba loina kairani phangaroini he ima horen pabase put oloidro aidiam kiye tumi leyu he nangna marolama koka sabani dada ima siam ki ima ne hina kiri aidi ibunga ngata tumina leyu ba nabani tumina leyu ko ai thabak tawge dada ima gi se kai dawduno akhoi ni su hatoiro as nangi mawsidi ai su sumgi sele mama na kai kaino puraklaga sumbalda surami aduga mahi mapang khara semduna thamkhre aduga chak thongkhatkre machanupa ani dudi mama da amuk yeng mapagi famungda amuk yeng tawduna laikre aduga chakto ibomjagi phajana semlaga thamkhre moisu chak charaga laikre ibunga hayeng na yambadu halaklaga napa hanglabadi babadi thabak chakre babana chakse thongbirambani charamu haiduna ne tamgadabani ko khangledana aduna loirabo ima aduga babasidi kamai tawba horen ahing wapan makhongda tawraga phumjinduni mi loina tumna khibaga nabani tawba hawruro ima gido yam ki da aidi ima he yam ki rabadi nabani su phumjinbiroro aduga ithanda
ꯏꯪꯈꯣꯜ ꯑꯁꯤ ꯌꯣꯜꯂꯒ ꯆꯥꯍꯧ ꯍꯥꯏꯕ꯭ꯔꯣ? ꯑꯁꯨꯝꯅ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯃꯄꯥ ꯑꯗꯨ ꯋꯥꯄꯟ ꯃꯈꯣꯡꯗ ꯐꯨꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯇꯨꯝꯂꯝꯃꯤ꯫ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯉꯥ ꯅꯨꯄꯤꯗꯨ ꯅꯣꯡꯉꯥꯜꯂꯗꯨꯅ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯀꯥꯏꯅꯔꯝꯃꯤ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯎꯀꯣ, ꯑꯩ ꯆꯠꯂꯦ꯫ ꯍꯣꯏ, ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯊꯣꯛꯑꯝꯒꯅꯨꯀꯣ, ꯉꯥ ꯐꯥꯕ ꯃꯤꯅ ꯎꯗꯅꯕ꯫ ꯍꯣꯏ꯫ ꯏꯕꯣꯝꯆꯥ ꯌꯨꯝꯗ ꯂꯥꯛꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯄꯥꯗ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯁꯨ ꯈꯪꯅꯍꯟꯒꯦ ꯍꯥꯏꯗꯨꯅ꯫ ꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯌꯥꯝꯅ ꯐꯕ ꯁꯥꯅ ꯃꯆꯥ ꯑꯅꯤꯗꯨꯒ ꯂꯩꯔꯝꯃꯤ꯫ ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ, ꯂꯥꯛꯑꯣ꯫ ꯏꯆꯥꯁꯦ ꯃꯇꯝ ꯈꯔ ꯎꯗꯕꯁꯦ ꯅꯅꯥꯎꯈꯩꯁꯦ ꯀꯞꯄꯗ ꯂꯣꯏꯔꯕꯅꯤ꯫ ꯃꯆꯥ ꯑꯅꯤꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯗ꯭ꯔꯛꯁꯤꯗꯤꯕ ꯊꯨꯅ ꯈꯪꯈꯤꯅꯤꯕꯣ꯫ ꯄꯥꯕꯗꯤ ꯏꯃꯥ, ꯅꯄꯥꯗꯤ ꯉꯟꯅ ꯆꯠꯈ꯭ꯔꯦꯅꯦꯍꯦ꯫ ꯅꯪꯒꯤ ꯀꯩꯅꯣ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯉꯔꯥꯡꯗꯤ ꯅꯄꯥꯅ ꯉꯥꯡꯕꯒ ꯆꯩꯕꯒ ꯏꯃꯥꯗꯅꯦ꯫ ꯅꯄꯥꯅ ꯆꯥꯛꯀ ꯊꯣꯡꯂꯒ ꯅꯪꯒꯤ ꯈꯥꯛꯄꯤꯔꯝꯕꯅꯤ꯫ ꯆꯥꯗꯕ ꯌꯥꯔꯣꯏꯀꯣ, ꯆꯥꯗ꯭ꯔꯕꯗꯤ ꯅꯄꯥꯅ ꯁꯥꯎꯅꯤ꯫ ꯍꯜꯂꯛꯑꯣꯏ ꯀꯥꯏꯅ ꯀꯩꯅꯣ ꯌꯥꯝꯅ ꯍꯥꯏꯔꯝꯕꯅꯤꯀꯣ ꯏꯕꯣꯝꯆꯥ꯫ ꯏꯕꯣꯝꯆꯥ ꯍꯧꯖꯤꯛꯇꯤ ꯑꯐꯕꯇ ꯃꯁꯛ ꯈꯪꯈꯤꯗ꯭ꯔꯦ꯫ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯤ ꯄꯨꯝꯅꯃꯛ ꯐꯅ ꯈꯟꯈ꯭ꯔꯦ, ꯅꯨꯡꯁꯤꯅꯗ ꯌꯦꯡꯈ꯭ꯔꯦ꯫ ꯍꯣꯏ ꯏꯃꯥ, ꯆꯥꯔꯒꯦ꯫ ꯆꯥꯛꯄꯨ ꯆꯥꯗꯕ ꯀꯨꯏꯔꯦ꯫ ꯏꯕꯨꯡꯉꯣ, ꯅꯕꯥꯅꯤꯁꯨ ꯑꯩꯒ ꯆꯥꯁꯤ ꯂꯥꯎꯗꯅ, ꯏꯊꯟꯇ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯕꯥꯅꯤꯗꯤ ꯄꯤꯖꯔꯨꯔꯅꯨ, ꯀꯣꯟꯅꯔꯔꯣꯏ꯫ ꯃꯕꯥꯅꯤꯗꯤ ꯌꯥꯝꯅ ꯆꯥꯈ꯭ꯔꯕꯅꯤꯅꯦ, ꯆꯥꯔꯨꯔꯅꯨ꯫ ꯅꯪ ꯆꯥꯔꯨꯔꯣ꯫ ꯏꯕꯣꯝꯆꯥ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯦ꯫ ꯏꯃꯥ, ꯆꯥꯒꯦ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ꯫ ꯍꯣꯔꯦꯟ ꯆꯥꯔꯣ, ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯉꯥꯛꯇ꯫ ꯆꯥꯒꯦ ꯏꯃꯥ, ꯆꯥꯛꯇꯣ꯫ ꯅꯌꯥꯗꯣ ꯐꯥꯛꯑꯒ ꯆꯐꯨꯁꯤꯃ ꯅꯌꯥꯗꯨꯅ ꯅꯝꯁꯤꯜꯂꯗꯤ ꯉꯁꯤ꯫ ꯑꯇꯣꯝꯕ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯕꯣꯝꯆꯥ ꯆꯥꯛ ꯇꯪꯈꯥꯏ ꯑꯃ ꯆꯥꯔꯒ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯄꯥꯕꯗꯣ ꯑꯩ ꯉꯥꯏꯔꯝꯃꯨ ꯍꯥꯏꯌꯨ, ꯑꯩ ꯊꯨꯅ ꯂꯥꯛꯀꯅꯤ ꯏꯃꯥ꯫ ꯍꯣꯏ, ꯍꯥꯏꯒꯦ꯫ ꯉꯟꯅ ꯂꯥꯛꯀꯅꯤ ꯉꯁꯤꯗꯤ꯫ ꯏꯕꯣꯝꯆꯥꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯆꯥ ꯑꯍꯜꯒ ꯃꯃꯥꯒꯗꯨ ꯆꯦꯟꯊꯣꯛꯇꯨꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯤ ꯏꯕꯣꯝꯆꯥꯅ ꯆꯥꯔꯝꯕ ꯑꯔꯦꯝꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯃꯃꯥ ꯎꯗ꯭ꯔꯤꯉꯩ ꯑꯗꯨꯗ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯃꯆꯥ ꯑꯍꯜꯒ ꯆꯪꯂꯛꯄꯗ ꯑꯇꯣꯝꯕ ꯆꯥꯛ ꯂꯣꯏꯅ ꯆꯥꯔꯝꯕꯗꯨ ꯎꯕꯗ ꯃꯃꯥꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯈ꯭ꯔꯦ꯫ ꯏꯕꯣꯝꯆꯥ ꯉꯥ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯀꯩꯅꯣꯝꯃ ꯇꯧꯔꯛꯇꯨꯅ ꯏ ꯑꯣꯕ ꯍꯧꯔꯛꯂꯦ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ, ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯆꯥꯛ ꯑꯔꯦꯝꯕꯁꯤꯕꯨ ꯆꯥꯔꯨꯏꯁꯤꯕꯣ? ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ, ꯃꯥꯡꯖꯔꯦꯗꯅ꯫ ꯀꯃꯥꯏ ꯇꯧꯅꯤ ꯑꯩ ꯍꯧꯖꯤꯛ? ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯀꯩꯗꯧꯔꯒꯦꯕ ꯆꯥꯛꯁꯤꯗ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯑꯩꯅ ꯍꯨ ꯍꯥꯞꯈꯤꯕꯅꯤ, ꯃꯌꯥꯝꯕ ꯑꯍꯜ ꯄꯤꯖꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯅꯅꯥꯎ ꯅꯨꯄꯥꯁꯤꯁꯨ ꯆꯥꯈ꯭ꯔꯦ ꯍꯥꯏꯕ ꯏꯕꯨꯡꯉꯣ꯫ ꯀꯩꯕ ꯏꯃꯥ? ꯑꯇꯣꯝꯕꯗꯣ ꯏ ꯑꯣꯕ ꯍꯧꯔꯛꯂꯦ꯫ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯊꯥꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯈꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯒ ꯃꯆꯥ ꯑꯍꯟꯒꯗꯨ ꯑꯣꯛ ꯈꯣꯡꯗꯨꯅ ꯀꯞꯄꯗꯨ ꯌꯨꯝꯂꯣꯟꯅꯕꯁꯤꯡ ꯑꯗꯨꯅ ꯇꯥꯕ ꯉꯝꯗꯕꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯆꯥ ꯑꯍꯜ ꯑꯗꯨꯅ ꯏꯃꯥꯅ ꯍꯨ ꯄꯤꯖꯔꯦ ꯍꯥꯏꯅ ꯀꯞꯇꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ꯫ ꯃꯃꯥ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ, ꯆꯦꯟꯐꯝꯁꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯆꯥ ꯑꯍꯜ ꯑꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯅ ꯏ ꯑꯣꯗꯨꯅ ꯈꯞ ꯆꯤꯡꯗꯨꯅ ꯂꯩꯕꯗꯨ ꯀꯣꯟꯗꯨꯅ ꯃꯌꯥꯝꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯦ꯫ ꯃꯄꯥ ꯍꯥꯠꯈꯤꯕ, ꯐꯨꯝꯖꯤꯟꯈꯤꯕꯁꯤꯡ ꯑꯗꯨ ꯈꯨꯜꯒꯤ ꯃꯤꯈꯩꯅ ꯃꯄꯥ ꯐꯨꯝꯕꯗꯨ ꯌꯦꯡꯕꯗ ꯆꯨꯝꯂꯝꯂꯦ꯫ ꯑꯗꯨꯗꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯍꯨꯞꯇꯨꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯐꯣꯏꯕꯋꯣ ꯂꯥꯛꯄꯋꯣ ꯇꯧꯗꯨꯅ ꯂꯣꯏꯔꯦ꯫ ꯅꯨꯄꯥ ꯈꯔ ꯑꯃꯅ ꯏꯕꯣꯝꯆꯥꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯕꯣꯝꯆꯥꯗꯤ ꯋꯥꯅ ꯉꯥ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯏꯅ ꯄꯨꯡꯇꯩ ꯇꯩꯗꯨꯅ ꯋꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯀꯧꯔꯝꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯏꯕꯣꯝꯆꯥꯒꯤ ꯑꯋꯥꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯒ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯏꯕꯣꯝꯆꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯀꯞꯇꯨꯅ ꯀꯣꯜꯂꯤ꯫ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ ꯏꯕꯣꯝꯆꯥ? ꯅꯪ ꯑꯩꯒꯤ ꯃꯪꯂꯥꯟ ꯊꯨꯡꯍꯜꯂꯝꯗꯅ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯃꯤꯠ ꯄꯥꯡꯉꯣ ꯏꯕꯣꯝꯆꯥ꯫ ꯅꯪꯁꯨ ꯂꯩꯇ꯭ꯔꯕꯗꯤ ꯑꯩ ꯀꯅꯥꯒ ꯑꯃꯨꯛ ꯂꯩꯍꯧꯒꯅꯤ? ꯍꯥꯏꯌꯨ, ꯃꯤꯠ ꯄꯥꯡꯉꯣ ꯏꯕꯣꯝꯆꯥ꯫ ꯏꯕꯣꯝꯆꯥꯅ ꯃꯤꯠ ꯄꯥꯡꯂꯛꯇ꯭ꯔꯕꯗ ꯉꯥ ꯅꯨꯄꯤ ꯑꯗꯨꯅ ꯏꯕꯣꯝꯆꯥꯕꯨ ꯏꯔꯣꯜꯅꯨꯡꯗ ꯄꯨꯊꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯣꯝꯆꯥ ꯊꯤꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯏꯕꯣꯝꯆꯥ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯇꯥꯔꯝꯂꯤꯕ ꯏꯗꯨ ꯅꯠꯇꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯇꯣꯝꯕꯤ ꯐꯨꯕꯗ ꯁꯤꯔꯝꯃꯤ꯫ ꯃꯆꯥ ꯑꯇꯣꯝꯕꯁꯨ ꯍꯨꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯉꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒ ꯆꯥꯎꯍꯜꯒꯕꯨ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯗꯨꯅ ꯐꯨꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯪꯈꯣꯜ ꯑꯗꯨ ꯏꯁꯣꯡ ꯁꯣꯡꯗꯨꯅ ꯀꯅꯥꯃꯠꯇ ꯆꯪꯗꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯈꯨꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯅꯍꯧꯏ, ꯏꯕꯣꯝꯆꯥꯗꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯨꯄꯤ ꯑꯃꯒ ꯃꯆꯥ ꯑꯃꯒ ꯄꯝꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤꯒ ꯑꯉꯥꯡꯒꯗꯨ ꯂꯥꯏꯃꯨꯛ ꯐꯖꯩ꯫ ꯏꯕꯣꯝꯆꯥꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫
ꯂꯥꯏ ꯃꯥꯅ ꯐꯖꯩ ꯍꯥꯏꯅ ꯑꯎꯕ ꯃꯤꯅ ꯊꯥꯖꯕ ꯎꯗꯕ ꯃꯤꯅ ꯊꯥꯖꯗꯕ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫